ꯂꯩꯖꯔꯒ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯥꯏ ꯄꯥꯕꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯥꯗꯦ ꯍꯔꯥꯎꯈꯤꯒꯨꯝꯁꯤ ꯑꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯎꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯒꯤ MLA 10 ꯃꯤꯅꯤꯁꯇꯔ MLA ꯃꯤꯅꯤꯁꯇꯔ 10ꯗꯣ ꯆꯞ ꯃꯥꯟꯅꯗ꯭ꯔ ꯏꯃꯥ ꯃꯌꯥꯝ ꯃꯥꯟꯅꯗꯕ꯭ꯔꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯈꯟꯅꯕ꯭ꯔ ꯌꯦꯡꯉꯣ ꯈꯟꯅꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯅꯅꯦ ꯂꯥꯟꯅ ꯍꯧꯕꯗꯒꯤ ꯃꯁꯛ ꯎꯗꯕ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯀꯧꯔꯤꯁꯦꯀꯣ ꯑꯗꯣ ꯉꯁꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯣꯏ 6 ꯄꯤꯕꯗꯣ ꯃꯁꯨ ꯂꯧꯊꯣꯛꯄ ꯑꯗꯩꯗꯤ NRC ꯆꯠꯍꯟꯕ ꯑꯗꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯣꯏ 5 ꯇꯔꯨꯛ ꯑꯣꯏꯔꯝꯒꯅꯤ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯁꯤ ꯁꯥꯏꯟ ꯇꯧꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯁꯥꯏꯟ ꯇꯧꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯁꯥꯏꯟ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯦꯟꯇꯔꯗ ꯃꯣꯏ ꯊꯥꯔꯅꯤ ꯑꯊꯨꯕꯗ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯃꯤꯅꯤꯁꯇ꯭री ऑफ होम अफेयर्सकी मोई आदे लाखपा ऑफिसरसिंगदो मोइनसु याम इशूजे याम डिस्कस तवे दो मोइना सुगिजे हाना खुद थागनी कायनानि हाइको अदो येंसि अदुगा अखोइगिदि अखोइना उनिंगिसे अराबाइना ngasi उनिंगिसे कैंटेजे नते मखोइ MLA मिनिस्टर पुनमक चीफ मिनिस्टर सु मंगारे ऑनरेबल मियामगी मखादा लेबने से मोइ खंगन बदुनि कोइ पाम दिल्ली लई अदुदा लई परोलो पदो असि मोई दिल्ली दो खांग यारोय अपुन्न लेबाकि नंग थेंगनागनी सेंटर द पुन्न थेंगनागनी सेंटर द तारक वै थबक नो कइनो हाइबदो मया पुन्न तौता बनत्रो आना हाइबकी थोएबा अखोइ पुन्न अखोइ मियामगी सेंटिमेंट सि लेरे कोइ मियाम समाइना वारे सि तौरे हाइबदो हाइगदो मोई अमदा इंजनदरना खन्नादना लाउनादना लेबदो ngasiꯗꯒꯤꯗꯤ ꯂꯥꯎꯅꯔꯣꯏ ꯃꯣꯏ ꯁꯨꯡꯂꯥꯎ ꯂꯥꯎꯅꯔꯣꯏ ꯁꯤꯃ ꯑꯗꯨꯒ ꯃꯣꯏ ꯄꯨꯟꯅ ꯁꯦꯟꯇꯔꯗ ꯇꯥꯅꯤ ꯁꯦꯟꯇꯔꯗ ꯇꯛꯄꯗ ꯁꯦꯟꯇꯔꯅ ꯀꯩꯒꯨꯝꯕ ꯇꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯣ ꯃꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞꯁꯦ ꯆꯟꯕ ꯌꯥꯗꯕꯅꯤꯅ ꯁꯤꯜꯍꯥꯎ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ इमा इबेल पुनमक सिनाव पुनमक ताबियो अखोइगिदि इरैबागी फुरुपसे अंदब यादबनिना अमा नत्रगा अमदि अदुम तौबा ताबने नत्तबरने असि सही तरे खुताकुनि इपाई पुजिंगरो कलमबै नत्र वइ ngasi सिला लेपा फंगिसे अदुना अखोइ ngasi अखोइगी खुता थारे सरी नुमित 15 अदो मोई सेंट्रल गिसु कोइना डायरेक्ट नतबिदा कोइ होम मिनिस्टर अमित शाह नसो अथोबदा सुगिसे मा तौनी हाइबगी वाइदि हाइरे दो तौबा तौदबा येंबा तारे अखोइदि NRC सनौ अथोबदा साथि पुरकि हाइ तारगदि हाइरिबा पॉइंट सिंगसे कुकी इलीगल इमरजेंसी केस नि बगी लखोपा सिदुनो यावरमनि पॉइंट दुदा